Salai Yakeipungna Sundurangasi WakChing in Nongmapanbu Sahigi KomHou AhanBa Chahi Houba Numit hyduna Haying Koman the Leba Laring Tau Sanami Sanglen the Pangtokre Tarmaduda Kaisam Ivom Chamangang Nongdalen Morang Tem Singapum Loyangamba Wangkemsa Singtam Lenamadi Tokchom KK Moirang Chana Resource Person Singwena Wangangki Tarmadu Marilena MoiLanG SaLai Yakeipungna Resource Person Tokchom KK MoiLanG Chana Hai Malia Pampalcha Kumsing Matung Inna Chahi Houba se WakChing in Nongmapan Mad Howi Habigi Ariba manuscript ama Kumza Lising Machapan Humputra Nipan the Funky Madugi Matung Tarakpada Hiramasigi Matang the research Tawirak Mayam Napong Palarik Sing the Yumfam Oiraga Chahi Houbugi the Milasi MoiLanG SaLai YakeiPuNg si Pangtok Paniana Fongdokkhre ni WakChing in nongma ko gi numit AhanBa sida kanglei pak sida MeeTei paipu singna Chahi AhanBa haurami haibasi khanglak pasida ko gi thamoi nungda kari haini ko gi anouba adagi harauba tujungba ikaiba pumna maksigi feelings mayam emotional mayam si tawraga koi ipaipuna thanambani na masi kam yamna chumi kam yamna kana tawgi haibadu dia koi hojik research ta chathoga research ki paper mayam articles mayam phongamani na koi achumbadu ne koi thirei saduna MoiLanG SaLai YakeiPuNg gi oina di masina chumle na koi kanglei paksida chahi gi KomHou AhanBa si WakChing thada tawbiu hyduna to koi message ama pijari